Choh ki pane guys. Union Home Minister Amit Shah gi maikedi Manipur hariba state asigi oina leiriba irang asi loishinabagi khongthang ama oina national highway sing the free movement ohelagani haibagi oiba khongthang asigi thabak sing amasung madugi direction sing uwa fanglakle hauji Kangpokpi da Manipur state lainga ki oina leiba bus adu lakpa matamda athingba pinabagi dabakta honaruba Kuki nupi amasung kotu gi oiba miyoi kaya ama central security force sing gi maikedi gi fu bahukre ngasi Manipur gi oina loishin manaidana aduki matik yamna kuina chathaduna lagli irang si loishin bagi damaktani haiduna Union Home Minister gi maikedi gi fongdokhibu wafam adubu yaning da fongdoktuna Kuki organization kotu amasung makal makha kaya gi oiba makoi gi kangbu sing gi maikedi gi nasagi on risks da lau lak basuk ya yaroi haiduna akan be excel khatkani haiduna adumuk warning tokduna lagli bani adubu fongdokhibagi matung ina ngasi jet kilometer asida free movement yare haibadu unna bagi damakta state asigi laingak ki oiba busing national highway sing the chatok chasin security force ngi mai kedi nang thijana ngak sen no chat pahau ki bani Surjanpur rom side ki oina su athingba kaya amagi marakta Manipur state ki oina leiriba bus asi kangba yau ki bagi oiba wafam ama lakli nakal somlom da su state amasung central security force kaya gi akanba ngak sen gi oiba thabak thong singa loinana gi Manipur lenga ki state bus asi Kangpokpi rom da changsin ki bani hairiba bus sing asi thingnabagi damak to honaruba sing tankhai bagi oiba thabak hauji yamna kana sathari Manipur gi national highway number 2 Imphal Dimapur lambi asida fauduna chakkinabagi damakta state lenga ki sekmai dagi sem saduna Kangpokpi fauduna chatnabagi damakta sem sabagi saktamni adom adomna ubiri basi बस कहाँ गया देवा बस aduga masigi nakal amaromda lenga ki maikedi gi tharakliba state asigi oiba bus asibu thingnabagi damakta kotuna sinduna leiriba miyosing asini asomda ubiriba asina हमके पाए है जे जोंग सन कॉल हो मेरे लिए हो के थोपी ऐसा हमके पाए था Kaya yung ready, kaya yung ready. Ready to ka nga ota. Akan ba siksing thoranga loinana ngasi national highway asi fauduna free movement gi damakta chat pahawragani hana lokhalakliba khongthang asigi maikei matang da state force gi maikei digi karamba wafam sing leidi haibadu tabinasi aliga se laga gira laga rally ni na chang di adu yaroi adu di permission lam change nei situation jida government na permission bide badina any gari sigi peacefully yaune lai gari natraga mise chalan gano haibagi instruction of the labor adu sigi mabam jidagi thingani chalalo adu mayam gyan tabiro chakkar jo hing matam parga yarga permission parga chapi ko tinjero hojiki oina di athing balere mayam chapi yaroi aduga government chilibidu da yauge gadi ngasai na hajare na ada mabam mama lai adu da bas kame bas kabiro adu chapiyo mayam chapatu yauge tongana koi peacefully ligi aduni ana bida da chapiyo hojik chmaina level system jida bai changmor gadi potu gyana ma ta da bam leiri bani da yana da matik leiri bani da inong nong na makokte hoi film da lak gi situation da pura gadi na apoi da thingo permission yauge har ko adu ko gi foxy mic da gi ngasi gi rally jam nganna laukokki badum leire hadi ko gi march ki tang amagi MHA gi decision sida free movement leire ne haibaga ko gi sumaina rally ma sakani na dum laukokre tang hum ta aduna marak sida matam kra dum leire ngasi bhau sida adu marak sida koi rally chat pe yaroi
Lanai music na saning bataraga su bus na sapiu escort ningthi lipi gani haibugi sigi communication amadi lenga ki mai ke la kira malgarang chief secretary ne thorpur jo koi bus ama thani security pini airport de thagani haiba khaktang main hai habta garang machid ma ko ki force ke leader singa ko ki impal west ki sp sasi ba kam sa ba adu mai ki gari tha tu ba ko ki de ki yok news mana sa ki ya na mai bi ki aja ki ko ki free movement on all roads haibis da conditions applied on us ko the condition amo la is the free movement has the loin sa pa yaro ita pra sumaina only arrangement ro ka sa pa yaga ta bani haibugi condition amo la is si tane ma amna pena dres the free movement hai ta loin sa pa yaro ita pra free movement na to free movement da art to ranam to free ne na purga di situation to di ka ko la ni to free movement di hai bi di go mengi policy ne to free movement je oidabra di oi ri chali sine to gari ni hana ju chali to to bo kai conflict da gotoi ba kai community je chat to no ai ja ni so yi ko community ju mayam na chali bus to no sabyu kan boina tek de kai na matam khadi ai di janon man praja ki thawai ngak ka de ti tek de kai ngak ki ti government nga ga chap de yobi ko situation phara kan de di delhi bu chakera tum chapi bina bon chakera khana ba chakera free ni adoi kan de di ado situation nu ye ga ko ju kya da lo ga da ni ado sumaina hai na chance lo ga tokchel lo ga ye ko to kai to thora di dawri ba pot matam sa no wari ko chi makop ti mu hong ya bi wakal lo da permission yaw de di reality ha ginu hai ba ki order tu ne ko de lai che banung gi oi ba ko ko tu di apne di apne ko je di apne di field lai ni matam gi la ko order tu ko na ngap ko de ni ado manung ko tu di apne ko okay thank you so much ngasidagi hauduna state asi yoina lady highway asida furup ama hektagi miyoi khudingmakna free oina ningtamna chatpe yaragani haiduna union home minister gi maikedi fungdoki bo wafam aduda lady ba condition sing aduni hauji aikoina takriba sing asi oirakliba condition asina maram oiduna ngasai kasi folks gi oiba miyoi kyamana santi gi paujel gi oiba khongjat ama chatnabagi tamakta chayena ba kyama laikibagi oiba wafam adu police gi oiba site tu aikoina tabinare maram aduna hauji oiriba condition asi state ki oina leiriba khagi bus service asi state laingak na on tawba bus ki busing asidi namdana adumak national highway da chatpagi oiba wafam asi adumak leiri kayamuk yamna mai pakadori bage bus adu fauduna chatkraba matungda khagi manipur si free movement oire haibadu yagadori bra yaroi dori bra chaliba khongthang asina kayamuk yamna mai pakadori bano haibadu punam yeng tabinasi mamangda su anirak sukre asumna state laingak ki oiba bus asi khagi national highway fauduna chatkani haidun honaba matamda nakala maromda Surjanpur side ta chatpatsu Fokausal ikai lanthokpa ngamdana hankiba amasung Kangpokpi romda lakpa Amge pai he tanga to che zong san pol ho sing laikre adum hadu me he wa ke to bi so very big from asida state to bus hub hadu siya kamosal mani alani